adom Iron Man Part 1 soidana yengbiramani khalle yengkhraboragadi adom film sigi ahan bisindu ningsing biribra Tony Stark po extremist kharna phaki matangsta yam interesting oribadi ma phaba matamsta extremist ngasna Tony Stark mamasagi company Stark Industries ki kuskulai sing mangone season naslak pasni arrive hai extremist do magi customer ni magi client ni haibane sumda was film da khnata taibang su thok lava the sing level reality moram lagadi kam do ba America se koina super power oina lawnare adwa to masimadi khanglabra malem sigi tongan wali boxing the season ni ba mi paktak hana ba mass destruction gi khulai chada kunthra tret amade America dagi lakbane America dagi thadrok pa makhui gi lalon putsing ne ngasigi videos dagi kamdong America na war launch dagi sendong phangi sendong Talli habis matang da marik chumna khangmina se selmang draba duna bahanda American landing Afghanistan dagi halakpam tamda makhui gi tangla ba aircraft na sing khulai gi hondong namgi pau adom su tabiramani Malem sigi khwaini chawbulan gi khulai sabi yon batoriba defense contractor taragi manung da manga de America dagi ne 2002 dagi 2016 phogi marak da America na lebak cham go putareta 197 billion dollars ki khulai yon ki Iraq Libya Yemen Sudan lebak singas su hariba American company singas na khulai yon chin ki aduga hani lebak sing sigi lan mi thangai ne namgi mukso America masana so company singas dagi khulai lady bane Maram sina lan kanana ngami haipsi thuidoraktre thuiduri badi lan sinastagi company kharanadi sendong phajana kot khalle haipsni aikhoi was khudam guluina khangna se Afghanistan da Makhoina 2.2 trillion dollars kharsa taw khidana America na phungdokle adu Afghanistan di hanadagi phibam phagalakpagi mami khajipok ta khide trading pharmacy dama irailai na bayaba tambada matam changdaba trading platform ama haizage binamao app se khyozik download toring minase Real currency rupees 82,580 ne. Somday senfomas na hitringi tamlas na nava demo account ne. So they couldn't talk to see graphs matakta hagalakni na traga makata haitrakni haibasi hisab tawduna invest tawgadavani. Hagalakni kan bisabta green buttons na migani haitrakni khalagana red buttons na migani. Investment button lagi thadaning basel gi sang khangani. Example wina rupees 7,000 investor gi ingse. Investor keep the real account say rupees 75,580 kamai hore. How's moving view? Real accounts profit yauraga rupees 88,320 surumle. Deposit buttons to nambiraga yam line deposit abusi ai. Description lagi download to view. Binamao. Adoi taraga sigi yam krafsan from 2.2 trillion dollars di kadai chat krava. How ki was a hikuns dagi hariba masig san from say America da lambi amanatraga ama pambai amanatraga ma dagi do makhoi gi sangau da hanjinduna lagle. Matau kamdong sentam simokoi da hanjali ibano khangmina se mayang gi minyang da America sa Afghanistan da lan thengri bai honduna matam sangna lakhi adubata sengmadi masig lan simakti outsource war haidi makhoina third party madasna thotuna sunghan balani haibane makhoina lan sina tholiba third parties na private contractors amadi companies singni lan gi masang mathum khusuklai chalaiba American company mangali haijakre America and Afghanistan da kharsa to ki hariba 2.2 trillion dollars adudagi 2 trillion amadi hariba company mangasigi kuthang dagi America and Afghanistan dagi mukot kharkhrabani drone alanda ba drone strike mek jathav kudingi sigi company sigi surprise khangin hen gatpa maramna drone strike kudingi sigi company singasna sendong million tan bagi wala ribani sumdo basbe kuina war profiteering haina khangnai war profiteering dagi khwai sel tan bali baksai America ne aduga masi panghai haijin bawanate experts ng phongdong nakpane London School of Economics the expert amna phongdor kibale madadi Afghanistan da Taliban sing lan ngam kibnate ta singmari defense contractors sing ngam kibane masi Afghan army gi uniform ne sigi uniform akal stay umang wamang da camouflage gi khudong sa da saklot pelum da kanan ba uniform akal ne adugo problem de Afghanistan di marubhumi oina dawba lamda ne Moy apan balang isuni chada makhakni umang ori base Afghanistan gumba marubhumi na tawalam da sena ba uniform de siguma sewa gadavne adu Afghanistan na de siguma uniform sing sewa 28 million dollars ting durang sagi American company singa dagi laiki matang sta hangba yabo hangde
Moigi lamga chanadaba uniform thoina leriba Afghan officials ngasi mokhoi sam cheksin daba bu chuba ngak toi bizala natra ko isanam danga wa Americana Sendong di pamba aduga mogi afa pothok ni mirebang yohanin dabdi thukli brahibsni ama boiro la namda thok yoksin ba kaksa visa ba hibsi masi Americagi Sendong phajana phangba karbar ni hibsi hana khangnam draga su khangjin bi horo apangba singda phaba malhanbagi wane makhoina puthuksa film singda makhoina hero pungum gumjabagi wane tasengna makhoida mangda thabakti Americana khak tawkhidri Afghanistan dai makhoina sel kothoki bi mong manaba pattern sei Syria Iran Vietnam na chingbali bak singda gi so uba phangki hawjai khoi mungai na rase sumban tarjati gi thakta senja tumja tawbasi masi kanamta na thingba ngamdriba natraga thingdribasi kari maram kino maram lay masni America ga Iron Triangle Masi saruk punsilaga sembane. Ahan masaru the special interest group. Sigi groups da Landagi kusuklai saliba defense company luini yaurubani. Ani saruk Department of Defense. Masina ngasagi company singatuna Sabak kusuklai singatu laigani. Ahum saruk Congress. Masidana mokhoi campaign gina magsel thada virakpa funding gi darkar oibe candidate luini yaugani. Arrival hida triangle sigi point homuksna amana magi mating pangnai. Aduga amana amadagi favor amamam longnai haivani. Landagi kusuklai saliba special interest groups na candidates singi campaigns ta sel thadai sida thadari sel si mokhoi gi incentives oina mathau tawdoribani maramde heng candidates singa dana sakti parak laba kanda kusuklai da sel kai thokgi chang defense budget adu wangkhala lakani adai hanadagi na thaglaba singau dagi khulai lerak toribisna masai gi sigi company sings dagini special interest groups dagi sigum slave na malems da khana jainaba lan toina tholim khai sigi triangle sigi mapangal sumusum kan khalai lan masing yamlim khai share prices so wangkalibane Jahi taragi mamang da WikiLeaks ki founder na phongto ki wa male America na Afghanistan da thawina lan sukna ri biski marumda mabuk phattaba Aronba male America na Afghanistan da lan thengri bisi masi Afghanistan bu dongam thoktuna maribak da hatu to lakna banate makhoi gi asengba plan de loinai khamnai da endless war ma soksin naraga thiga da yam laba moi gi tax ngagi masa kan janaba Afghanistan bu sizna ba hibsni ngasi gi video si semjabagi marumde pop culture gi hakan dagi miyam amana America se malem siglu singba singthani ngai oibaleba amugum uri hero amugum lauri adobu kaligu mamagi maikhum uptar saktam si hollagade America si Tony Stark kum si tarogadi si warkani khangjaba masana to thabuna tholakada ba phapatagi phal khangjaba Iron Man gumanate tasengmuni mahti thinos ne haibase soidana khanglakane global politics ta singba marfuna traga alai lete lady with sunagi Sendong amangba natraga masama sagi oijanam self interest khakne video si loi phawing video singda khudolam dang tawjage taibang kumai hariba channels daida aigi naunu pastel laishamni jaba madi aigi yamba abona wari libudgumba yam arthali ba wari makhak thagat piragle description da link hapsarabani mayamna soidana tabiwa madi taibang kumai channel subscribe tawsin biyo